Image PAODAM English single Tam Kumanorium Tramna Oxabolina Nasigi Moriba Paul Pizeri Congress ki MLA Manga Congress ki National President Mallikarjun Amade Rahul Gandhi Unarga India ki President da Manipur convener ba Memorandum Pisilurgani Haina selfie leader O Ibomina Pondokre MLA Yankai Punda Delhi Satlaga Prime Minister Masung Home Minister Unaduna Manipur ya Punbagi system Kaidana Sabsa Fiat Tamlusi Haina Kasing Kendra MLA Ramesona Fondrokli Hausi Koiriba Manipur ki Tangdulita da Film Asimatang da Kasing District ki CSO Singi Mihut Sing Yauna Asawami Pamam Pangtokre Loinana Home Minister Amit Shah Thasi Kunapanda Manipur da Laglagadi Hausi Mapunga Paulo Vidasi Haukiba Megi Tang Ahumdagi state asida thoning da thodok thoktuna misimina yaw phawba Prime Minister Narendra Modi amadi Union Home Minister Amit Shah na hauzik phawba tumina lila drama yemgum laibase karigi aronba hidden agenda laibano haina CLP gi lusingba hanigi Chief Minister Oibo Vina Fondokre wafamasi ngasi Congress Bawanda Congress ki MLA manga yawna pangthokkiba Pangwisinga unabagi thoramda Oibo Vina Fondokibani Makata Duna Haiba Thodok Sigi Batanga Congress na Rajniti Kurongsa Lona Ponavante Number 1 priority the Waris Hanava Matamda Manipur Shaktam Kaibayaro Haivasi Congress ki Aset Patazavani Center Amadi State Tasu BJP na Sarkar Paibani Public Platform Amadi Function Kiada Double Engine Sarkar Haina Lauribani Makoi the award Pamatalite Machinery Manpower the award Pamatalite Tolibi Irangasi Roshin Yaharbadi and Han Roshin Bayare Central Armed Force Amadi Paramilitary Force Marang Kaina Lere Law and Order Nikin Control Troga Roshin Bahonagatamani State Government handle Tawang Amdragadi Saturn Kutakta Interban Toraga Nakal Adimak Koraga Paminaduna Yanaba Laiba Amadi Bab Tanaba Laiba Mayamadu Roshina Bahonaba Yabani Adobo Congress Tin Hanmakai interfere Tor Kadra Haina Kanduna Lairwani Adu Horiti Kamangambagi Upai Electre Aduna Congress ki Lairiba MLA Manga Sina Hayangmak Congress ki National President Mallikarjun Kharge Amadi Rahul Gandhi ga Unarga Bharat ki President da Manipur Kanbinaba Amadi Tangdu Leitanaba Lehen Binaba Memorandum ama Pisilagani Haina Fondoke Wari Sanaba across the table Wari Sanaba any showing yes all political party ki delegation set Pahiro Honorable Prime Minister Unaba Hairo Adigi Home Minister Unaba Hairo Simpuna Maximsi Noina Tobirkadam Mayam intervene Tobirkadam Mayam Tobirkamina Waitin Labor and the Sam Nasi and Tumuna the Sadaga Haiba Mayam Sinaga we GC money can be labor to do like that shape see from Tum who intervene to be Hainanaba Hainaba Pangwisin Unabadu the Saruyakiba Congress ki Vice President Oiba MLA Keron Jin Hai Torbong Bangla the Tokiba Todok number Morga State Asida Kininga over Todoxing Tol Kibasi like Tivani Lady situation Asida Rajniti Kurong Sava Lobo Pande Hosik Laiba Manipur Pumasi Sandrambi Ima not Yore Haiba Pauru Adu Yore Function coding double engine Haram Sarkar double engine Gadai the Satkre Suosi Congress Matamda Oibo Minister Mr. Oringa Sana Kivani Madu Tripartite talk ni suit on over Matamda Magi ground rule late term and condition late high river condition singer see Congress Matamda Nang Satuna Lakli underground rule to directly see Kari Tobugino High Center and Kangna Madi State Government Gatana to Loshinaba on the Gatavan Hinasu Mahan Fondoke Pawishing Unaba to the MPCC President Orbake Megasandra Kundrapum Kendrick MLA TS Lokeshore MLA O Suz Kumar Su Sarubyake CPI Manipur State Council nasu hojik thokliba irang asi state government amadi center na thon made haina maral sirakli ngasi BT road ta leiba irabod bhavan da pangthok paw infam amada CPI gi singba Dr M Naran hai hojik thokliba irang asi na maram oiraga mioi lising kaya mayum thadok halle mioi humudra humdogi mathakta punsi mahangan khrei
aduga mioi lising trangma henbada mafam marang khangandre masing mathakta kaya amana asopan nanghalle irang si kalum ani gi marakta thokuna te state asida laiba mifum khuding da setheng phanglibani haiki Dr. M. Narana BJP ki double engine ni haina kaujaba lenga adu kadai de laikre central state ki minister punama kadai sat kharga haina su wang ke hanglak lamdamasi da tok liba kalum anigi irang se ngasi ga thana numit kunhum loini surwa phawa state amadi center da paliba BJP lenga kasina tumin lesin ba si laibak thibani yanhumi singbu kanjana gi damak lawri sing thingnaba atopa hiramda amadi issue da diverse tawraga BJP sarkar asina kuina yatuna lakpa aron ba lalong sing adu mapan tholok pani haina MPP gi vice president yengkhom priyo kumar na ngasi MPP office ta pangthok paw infom amada phongdok kre mang makata adu hai thok birang asibu laksing nabagi damak center na thak liba security force singna loan khulai amadi atop problem kaya pisinduna kukilal ho singda support tori haibagi wafam leirabani matang asida security advisor na security arrangement tori ba si karamba maphamda amadi matau karamna tori bano security arrange tori di hairaga singi lamsing gatainaba mafam singda lepalaitana kukilal ho singna khulai parga khulai tharak liba asigi wan thona karino tasing namak thok liba thodok asi BJP sarkar gi aron ba agenda bu mapal tholok pani haiba dar haiman ba tholoi haiki haiko nasu national highway singda ayat apan piba yaroi haina phongdok kharbasu lambi asi ginak yetta khundari ba kuki villagers singna lepalaitana ayat apan piri ba fawba security thajilaga takthok triba asigi wan thona karino IRB battalion ani ahum sinaraga su militant sing designated camp ta Hanjil Hanaba Honaba Amadi National Highway Singda Nintina deployed Tawuda Kari Akaiba Labage Central Force Singda Miamna Tajaba Laitraba Maramna Makatana Central Force Sinarbiganu Loinana Lamdam Masida Hana Leramba Santi Yadu Hanjilanaba Honabada MPP na Sabu Todang Lobu Loinana Kongsan Gasu Sanctionaba Sem Sare Haike Hokiba Tasigi Kunitoida New Bulen Gatokiba Todok ta Jat Regiment ki Kanguna Pongbi sing the Kut Tarakiba Dugi Matanga Manipur Press Club ta MZU EGM MJHU Amadi Jat Regiment ki Mihu Sing Yauna Mipam Pakto Kre Mipamaduna Air Amasung Central Force Singi Press Release Ban Tarokiba Dosu Handok Kre Assam Rifles ki Mihu PRO na Media Organization Singda Amukana Nuaitaba Todok Sing Makata Tonda Honagi Haina Tajaba Pirakba Amadi Jat Regiment na Todok to the Senaba Jawan Singi Matakta Action Locally Harik Badagi Kongzang Si Handokibani Hairi Nasing Manipur directly about Masida Manipur Legislative Assembly Gikuki MLA Tara Nataba Lemhoriba MLA Yankai Puna Delhi Satlaga Prime Minister Amasung Home Minister Unarusi Manipur Yapun Bagi Sakam Kaidanaba Sabsaba Philip Tamlusi Haina Kaksing Assembly Constituency MLA Manglam Rameshwana Fondokray MLA Kaksing Manglam Rameshwana Chairman of Peace Committee District Administration Kaksing the Silaga Grace Cottage Academy Kaksing the Handok Liva Rally Center the Pangtu Kiva Pau Impam Amada MLA Rameshwana Wafamasi Fondokimani MLA Rameshwana High Manipur Yapun Bagi Saktam Hiram Amatada Kaiba Yaro Haiba Ware Peace Committee Kaksing the Laure Suspension of Operational Ladiba Kuki Militant Sing Masamasagi Designated Camp Singda Thamduna Control Tausin Banatraga Su Handoktuna Makoi Matakta India Government Akan Action Lokonaba Taksin behind us Kaksing Yam Mut Silaga Peace Committee Sina Ware Laure Inkumjal Sing was Sapon Humatogi Matunda Sanglak Kuki illegal migrants Sing Amasung Hanagi Kuki Yelhomi Sing Nakai Singna Kaidok Nava Lengang Honabu MLA Rameshona Makata Duna High Magna MLA Ama Oina Miamgi Apamagi Matung in a sensitive over areas Singda Central Force Singna Mission Mikai Naidana Miambu Ngak Senview Hojik Namda Masigi Mapam Karda Army Sing Handok Bikro Haina Kolau Lautliba Asigi Matunda Asi Matunda Muktorok Tanaba Marili never sing a so Pauta Pibu Haiki Hojik Satariba Irang Asigi Masigi Sasanta Wada Bharat Sarkar na thamiba 355 sigi makada thada riba forces paramilitary forces amadi army unamangna administration tawu matamda neutral administration tawbiba misang mi khai naidaba achumbagi matungina aranba tawriba misi jat naidabida maitai wagera kuki wagera naga wagera aranba bu tawrmagadi
लो की मतुंगिना पनिशमेंट पीबीबा अदुगा मसीदा जात की बिजाति खारगा मिचंग मिखाई नाबिदबा न्यूट्रल एडमिनिस्ट्रेशन तौबीबा हाइरिबा वाफम मंगा सिंगसी अखोइना अखोइगी तरफ तगी रिजोल्यूशन ओइना लेपगा ngasiगी कक्चिंग केंद्र की सेमीबा पीस कमिटी असिना वारे पसी लेपचबनी अमरंदा नेशनल पीपल्स पार्टी NPP ना इंडिया गवर्नमेंट की होम मिनिस्टर अमित शाह दा मेमोरेंडम पेसिंदुना वाफम खरा अथुबा मतमदा थबक ओइना पाक्थोकपिनबा तक्सिनख्रे NPP की प्रेसिडेंट कर्नाट के संगमा वाइस प्रेसिडेंट वाई जॉय कुमार अमसोंग पार्टी असिगी मणिपुर स्टेट यूनिट की प्रेसिडेंट N कैसी न पुन्ना कुयेक पीरगा होम मिनिस्टर दा पिसिन खिबो वाकत चेरोल अदुदा मरु ओइना फुरुक मसेल अमना अमबु थाजबा हेंगनबा होनबा न्यूट्रल एडमिनिस्ट्रेशन रिलीफ अमसुंग रिहेबिलिटेशन कमिटी पीस कमिटी सेंबा अमदी नोमगी तंगाई फदबा पोलम सिंह पुथोक पुसिन तौरिबा नेशनल हाईवे सिंगदा मतिक साबा सेक्रेटरी सिंह थंबियो हाइबा सिंह नसिंगबा वाफम सिंह यावरी हंदक थोलिबा इरांग असि नुमित कुन्नी हेलबसु फिबम फगलक्तबा असिदा NPP ना लुमन लौबगा लोइनना अतुबा मतमदा हानगी फिबमदा हंजिनबा इंडिया गवर्नमेंट ना पाखफम थोकपा थबक सिंह अतुबा मतमदा पाखपियो हाइनसु सेलो दु पल्ली हाइरी लेकिन थबी अवांग लेकाइदगी सिरिक लोइतोंग विलेज दा फार्म तौदुना लेबा अहल अमा खुलाई पाइबा कुकी सु मिलिटेंट तरारोम थिंगसाट कुकी विलेज रोम दगी लाकलगा फादनो पूर्व मतुंग युमसु थुगाई बिरंबद नतना पोट चै हुरालगा पुख्रे हाइरी अखोई पाउमिना फंगबा पाउई मतुंगिना थौदोक असि ngasi नुथिल पुंग तरानिथोय खरा हेलकपा अदवाइदा थोखिबनी कुकी लालौब सिंगना फादनो पूर्व मे अदुगी ममिंग ना खेत्री मेयो मनहार सही मरफुहुमदोय महागना साक्तोलगा फार्मदा महक हिपलिंगैदा खुलाई पाइबा कुकी लालौब सिंगना लाकलगा मसानुपा कदाइदा लई हाइना हंगलबा मतुंग महापु सिंगनु पुखिबनी थौदोक असिगी पाव हेक ताबगा लेकाई अदुगी यामलबा नहा सिंग अमदी इम्फाल वेस्ट की SP डॉक्टर S इबुमसा मसा याव पुलिस की टीम ना मफम अदुदा संगसिन की पुलिस अमदी यामलबा नहा सिंग अदु उबदगी कुकी लालौब सिंग अदुना अहलदबु सटखराइना थादोक मलबा मखोय मफम अदु थादोक्तुना सटखिबो ओरंगनी हाइबगी सिंगनबा लई कुकी लालौब सिंग अदुना फारबा KSS Manihana Pami Sing the Pondrok Pimatung in Kuki Laro Sing Aduna Palm the Laklaga Mahaki Mayumda Thiba Humba Amadi Potse Tugai Tabuk Zatabadanatana Palm the Loiba San Karasu Hoidana Puki Mahapuna Makoi Tara Romna Singuna Singum the Puki Wangya Hangaba Matung Haloide Taduk Piragi Hairaga Mahapu Taduk Lambani Magna Tapna Tolpa Matamda Mapau Kulenda Kundariba Atopa tribal Puruki Muisina Mahapu Seneraga Yumtana take the Kaidana Mayumda Sinakimani Loinana Lamsang Kendra MLA Masamaksu Mahamadura Lakuna Mahapu Kananaba one of the Sowa Mating Panki Hairi Amrumda like I do Miam the Podoki Matung in a Hairiba Kulasigi Hosik Pau Bada Karigumba Pandu Todo Amata Top like 3 Adobo Kulasiga Kukila Hogi Kemka Yam Nakana Laiba Madamna Hinung till night in a section Torang, Lokutuna Lakmani, Adabu Laibak Tiba Todo, Oina, Nasi, Kuki, Lalova, Tara Rom, Kulai, Piraga, Pamda Todo, Pangtok, Naba Honor Basina, Kulasi, Tandu Litana Legani, Habi Hazabala, Maramasina, Legasina, Kulasi, Mak Senba, Namgado Matic Saba, Security Force, Tabiro, Haina, Avil Tarokli. Bismu district Manung Chanaleba. Hautak Tampa Puno Dangasi, Nutil Kuki, Lalobani, Singla Singla Laptuna, Salai Terki Piralama, Katalamata Natana, Mapamaduda Lady Kangbadagi, Nasinumidang, Mapamaduda Ladyba, Yum Singda, take Trokadra Haibagi, Sound, Pipe Pauna Hori. Todogasi, Nasi Kaksing Higher Secondary, the Hangliba Relief Committee for Peace and Harmony Head Office, Kaksingna, Punna, Himinasi, Haibagi, Wakalonda, Bisbu District, Kumbida, Hangliba Relief, Kem Singda, Koin Satuna, Tengwang Pivagi Komsata. Hautak Tampa Kunuda, Mui, Matpudra Romna, Bunker Saduna, Kulangli, Haibagi Pau, Pangmadi, Mahamadura Sanksiluda, Tenderpani, Mahamadura Leramba, Mui, Pondopoda, Hautak Tampa Kuno was his Sampu district, Tanana, Bisnupur district, Aroiba, Mitation at Taba, Sinkong the Taba, Kulamani, Kulasi, Mamang the Suku Gisina, attack on the Honor Cray, Adubu, Kujasina, Angamu Paisina, Duna, Nasi Pawa, Swangam Yaudana, Kanduna, Lakimani Hairi.
khul asida leiba nupi angang singdi ayamana khul asidagi lapthokna leikre adum moina mak nupa singna ngasi phawa pali nai na senaduna lagli mafam asida CRPF ki miyo singna su ngak pi sen bibagi thabukti sathari adum moina mak ngasi kuki singna laktuna khul asigi matakda yungba salai tret ki firal kakthak lamba asida makoida action tauna ba hairuwada order phangde haiba gi pau piraki haina penda phongrokli loinana ngasigi numit asi namdam asigi miyamda khwaidagi mipaiba numit amani adubu kuki singna horoklabadi angam mo pai tawduna thawai tharabasu thenagani haiba wafam kayasu phongdorki Manipur thasigi ahumdagi hauduna kalup anigi marakta thorokliba kalup irang asina maram oiraga Manipur tangdu leita daba phibam asigi matangda ngasi Kaching district ki tongan ba civil society organization singi mihut sing yauba achowa mifam ama library information center Kaching gi mipun sangna pangthokre district level committee for rejuvenating coexistence mai loisang Kaching na silaga pangthokiba mifam aduda mapung oina kuki militants singa India lenga ka sathariba su agreement kakthalo Manipur da tangdu leita ba amasung amuk hanjilak naba ga loinana mayum makai thugai bikhrawa amasung mai thadok bikhibadagi leifam leitraba miyam gi khunda leita naba lengak na sinbiu amasung Manipur si apun bagi saktam kanba amasung ngak baga mari leinaba hiram singda kupna khana nainaki District level committee for rejuvenating coexistence head office Kaching president Yangkhom Bage Chandra working president ani Naurem Sanjit Kumar caretaker chairperson Kaching municipal council amasung M Sarat caretaker chairperson Sunu municipal council na thoramapu singwaina saruk yakhi mifaru dawa ngam khibas singna handaki irang asida suda leiba kuki militant kaya amasung Myanmar dagi sangsilakpa kuki militant singna mitai miyamgi lan thum yum kai dukan singba kaya mai thaba mangan takhan ba misam praja sing ahal laman nupi angang yauna phuwa ot naiba hat patu bagi thong singbu kan yaning da phongdok na ki asiumba thajana thokiba tamthiba irang asida thawai thakraba singidabak minute ani tuminna leptuna su awa phongdoki ngasigi film aduna satliba megi tang Kuntareta miyam gi achowa khongsat ama Kaching district headquarters da satpa Manipur kaiba yabagi luraba tarpham asida aikoi masel khaibung tanabagi thong lehendana amatta oina achetpa phirep amaga loinana Manipur gi apun basaktam ngaknaba akanba khongpham amada leminaba logi wangmada Myanmar dagi Manipur sangsil lakhiba maru oina khulai paiba kuki militant singbu India amasung Manipur lengak nga akanba khongthang loduna takthok khinaba achetpa wafam India amasung Manipur lengakta thamba loinana kuki militant singa chathariba suspension of operation suwasi khudakta handoknaba taksinba kuki MLA tarana separate administrative unit ama tanduna Manipur kainaba phona honariba honor phawba lehoriba MLA yankaina tumina lesinba manbagi thong amadi sapchana mating leina ngasi phawba thengnadababu ngasigi mifamna hakchina lawduna miyam khangna achetpa phirep amaga loinana tafam thokpa singadu thabak oina utlu haina taksinba kanuki irangna ngaram orga Manipur gi mafam kayada tangdu leita handriba mayum makai maina tumna thadok khibadagi leifam chafam leitana lamdam asigi tongan ba mafam singda hangdoktuna leiriba relief camp singda changjafam lawraga leiriba awa tarba miyam khuding mak da lengak matik sawa compensation PV duna lakliba jun tara phabu gi manungda masa masagi horokpham da amuk hanna nukchi sanana khunda leita hannaba bari lenaba khuding makta taksinba hojik oiriba Manipur irang asi gi khudong sawa lawduna mathau tawduna leiba lengak ki loising yaurabadi jun manga phabu gi manungda lengak na mahusaguna mathau tohonbina ba taksinba amasong mamangda amuktasu thokidriba thaudok kaya asigi mayokta central amadi state lengakna hena kanba achumba khongthang sing lokhotnaba DC Kaching gi kuthangda India gi prime minister da wakat cheolama pisinba hainasu lepnake Indian Red Cross Society IRCS Kaching district branch ngasi DC Kaching Somarji Salam na mai tangwal lawduna sem kre ngasi DC complex Kaching da pangthokiba mifam aduna Indian Red Cross Society Kaching district branch ama sem kibaga loinana Somarji Salam
DC Kaksingna President Marangthem Maniharna Vice President Dr. Mayanglambam Rajkumarna Chairman Naurem Devendra na Vice Chairman Ketrimim Dharmadasna Secretary Amasung Sawajam Maniharbu Treasurer oina khankre hairi State asida election gi matamda center dagi lusingba kaya laklaga makhoida vote pibiu lamdam asida ahongba poroknaba haiduna miyamda kholau kya laukrabasu hojik state asida irang thoktuna misimina kya yarwa phawba central lusingba amata laktaba haibasi laibak thibani tanja asida central leaders sing laktuna yengsilabadi miyamna apianba oigadabani haina kokomegi mihut oiba Joychandra Konthokjamna phongdokhre lamdam asida thokliba kanglum anigi irang asida suda laiba kuki militants singna sathariba thawong amadi central force singna lauriba pamdaba Thaudang Singh asibu yaningdaba phongloduna kokomigi miyeng makhada wakan mifam phamliba asigi saruk ama oina ngasisu sawamotera lokrakpam laikaida leiba Nainasang Club ta wakan mifam satakre wakan mifam aduda wang ngaluduna Joychandra Konthokjamna makhata na hai irang asigi khudong saba lorga lambida lakpa gari sing lut tawriba asi phagatuna matik saba dandi piba mathau tai madu nattaba targadi potsai tangbagi wathok tholaktuna irang hengatpa lakpasu yai maram masina lengak asina miyeng sanglaga suda leiriba kuki militants sing masa masagi designated camp sing da halhanaba honaba na irang asigi solution ama organi haiki Mahuji nalongu kya nyaoge nalongu singde manipugi ayadi battalion में 1000 de battalion kya लो लेसे कमांडो की लेसे क्या लो सीजन दना पैसे लगा तभी तो कई गाने करेंगे लाल बतन सीजन नंदन को की जरूरत है अतो बोले battalion सी लोग क्यों मिलेगा बच्चों ईशान खंडर सरकार अमर फाइल बिना सरकार ने मॉनिटरिंग तो होगा बफन जाने मॉनिटरिंग तो होगा दी निया के सपोर्ट फंड मिलेगा निया ना कोई की मांग का नसबी निया तुम इंडिया Miyangi wakalangi wamada thabak tawbani miyangi yena bolo rakane masi isana khanga masi khambi wi phai hai bise atu menga to ke thamge adu yaga men amadi mani program ni samboja Assam ki Guwahati da pangthok pathrom amada saruk yaba lakliba Union Home Minister Amit Shah na mahak masamak hingsana sohlaba Manipur da thasi ki tang kunma pandar laklagani numit humni Manipur da leraga violence da involve tawriba community singi miyam unaduna wari sanagani haike kalu animak na ingthana leibiu haina su Mr. Amit Shah na Manipur miyam da appeal tarukli Telugu Desam Party TDP di President N Chandrababu Naidu na haike da lakliba megi kunipanda anuba parliament building sanga bagi thoram da saruk mahak yagani thoram asida saruk yagani haina Biju Janata Dal amasung Yubajana Sranikba Ritu Congress Party da hana lauthokrabani Chandrababu Naidu na haikibda anuba parliament building ama leibisida mahak hamna haraw nungai ba poi anuba parliament building asina transforming policy amasung decision making gi mafam ama original haibu wafam su mahana phongdokki India na ning tamba phamgi sei chama surukpagi matam lisingani ga sumna nifuga tareta lairba maru phangna muthat pangam national haibu wafam su mahana phongdokpa loinana Prime Minister Narendra Modi bu Harau Nuaiba Pongdoki Anova Parliament Building Sangabagi Thromda Opposition Party Kumna Thoina Saruk Yaroi Haina Pongdok Laikrabani Boycott Togune Hire Party Sing Manungda Congress Trinamool Congress Samasung Aam Aadmi Party Singba Yauri Prime Minister Modi na Anova Building Adu President Draupadi Murmu Yahundana Sangana Basiliba do President Gi Phambu Ikai Pibani Amadi Constitution bu Khongau Nabani Lisimani Sukna Kungi December Tarada Prime Minister Modi na Urep Tamduna Sakiba Anova Parliament Building Asida Lok Sabha ki members Sanipan Marphu Nipan aduga Rajya Sabha ki members Sahunga Marphu Mari ki meeting phamba ngamlagani hairi Hojik Aroibada Marue Pamuru Pizari Congress ki MLA manga Congress ki National President Mallikarjun amadi Rahul Gandhi unarga India ki President da Manipur convener ba memorandum pisilurgani haina selfie leader o ibomina phongdokre MLA yankai punda Delhi da satlaga Prime Minister amasung Home Minister unaduna Manipur ya punbagi system kaidana ba sapcha firet thamlusi haina Kaksing Kendra ki MLA Rameswana phongdokle Hauzik oiriba Manipur gi tangdu leita da film asigi matang da Kaksing district ki CSO singi mihut sing yauna asawa mi phamam pangtokre loinana Home Minister Amit Shah thasi kunma panda Manipur da laklagadi
ngasi gidi imes parum sanuk seba matang so lojeri miyam amukka na khurumjari